Puk Ka-Henna Noiba Nupa-Nupisingna Tangai Fadana Hakchangidamak Cheksingadabasing Khangjinsi Article asi huyalan pau sege loksing pukai kalamdagi lokhatsavanai Ka-Henna yu thakpa amasung viral hepatitis infection khaktana liver cancer ohelakpa natte puk noiba khwang sauba haibasisu laina asi ohelaknabagi maruoiba risk factor ni haiba study amadagi khanglei American Cancer Society gi research Peter Campbell na haiki khwang sauba insi manga hengalakpa matamda liver cancer gi risk sada nipan hengalae tawbagi budi yu Ka-Henna thakpa viral hepatitis infection amasung puk noiba sina chingba pumnamak liver cancer gi maruoiba risk factor ngakta nei liver cancer haibasi hakchang gi arumba masung anoiba henbaga lainava laina oiba maramna mipum khudingmak masa gi chahi matang amade marep ki matungina hakchang gi arumba chapchana thamna bahonabagi tangai fadaba lai American Cancer Society na haike malemda hojik liver cancer na bagi chang wangkhalakpagi maruoiba maramde hakchang gi arumba hengalakpa masung diabetes ke case hengalakpa na ning study gi saruk ama oina researchers singna malem gi tongan mafumda leiba miyoi million 1.57 gi awang ba hakchang gi arumba yu thakpagi mawong maikhu sizinaba natraga sizinadabagi mawong amade atai cancer gi risk factor sing kupna yangsilamme study saruk yakiba singi manungda puk noiba miyoi sing liver cancer gi risk wangkhala ihaiba researchers sing na mayek seng na khangba ngamkhe amaromda hakchang gi arumba helabade thamoi gi laina ohelakpa yai haibase hanadagi khangna duna laklaba wafam ne adubu anoba study amagi report matungina puk noiba miyoi sing manung matam chadana heart attack tawraga siba yabage risk wangna lai haire Journal of the American College of Cardiology da ponglakpa study gi report na haike nupagi ne insi nifu khwang chauba masung nupigi ne insi kuntraga manga khwang chauba tarabade heart attack natraga atai thamoi gi laina na maram oiraga manung matam chadana siba yabagi risk chada humbudra rom hengala eng khwang chaubaga loinana body mass index BMI wanglabade amuka hena khudong thiningai oi miyoibada visceral amasung subcutaneous haiduna fat makhalani yawe subcutaneous fat ti unsaga hek tainan lai amaromda visceral fat ti liver heart amasung muscle yawba maruiba organ singi akoibada lai visceral fat na type 2 diabetes heart disease stroke amasung atai chronic disease kaya wehla a visceral fat ki chang wanglabade blood pressure amasung cholesterol wangkhalakpaga loinana vascular disease atherosclerosis e utong kansilakpa amade heart ke wal thagalakpa na chingba khudong thiningai oiba thawong kaya ohela e puk noiba khwang chauba tarabade diabetes ke risk wangkhala e visceral fat ase pukki sarukta namna lai haibagi damak belly fat haina su khangnai mayang kang bamyoi su puk noiba yawe visceral fat yamna yawbadagi puk noi khalakpa nei Journal of the American College of Cardiology gi report aman haike mayang kangnaba natraga masanoi na bagi waphamna tokhai na thamkhraga khwaidagi khudong thiningai oiribasi puk noiba nei puk noirabade heart disease yauna tongan balaina kaya narakpa yabagi risk wange nupagi oina insi kuntraga taretagi insi nifu phauba khwang chaurabade overweight oide haina launai insi nifu dagi henkragana obvious oide haina launai nupigi oina de insi kuntraga mathoi dasmik manga dage insi kuntraga mari dasmik taruk phauba khwang chaurbade overweight amasung insi kuntraga mari dasmik taruk helagana obese oide haina lowe miyoi bana kaya yamna sasin bage amasung fat kaya yamna tumhanki bage haibadu fat cell na thadorokpa hormone singi makha pole hairiba hormone singi manungda leptin su amane leptin na aram khawrang ba pokhon bagi chang hanthan baga loinana fat tumhan bada mateng pange fat ki saruk tumhan ki ba maramna hakchang da fat tungduna laihandai sini gi saruk Ka-Henna sarabade hakchang da inflammation thogan baga loinana fat cell sing semgala e packet halaga yoliba achapot amade soft drink sing da chini gi saruk Ka-Henna yawe hairiba polam sing ase toina sizinarabade hakchang gi arumba hengalakpaga loinana puk noi thora e amasung uric acid wangkhala e chang nai na hakchang sajel tawrabade inflammation thogan dabaga loinana visceral fat ki saruk hantha le adumoina mak hakchang sajel tawba khaktana
ꯐꯦꯠꯀꯤ ꯁꯔꯨꯛ ꯍꯟꯊꯍꯟꯒꯗꯕ ꯅꯠꯇꯦ, ꯆꯥꯕ ꯊꯛꯄꯗ ꯆꯦꯛꯁꯤꯟꯕꯁꯨ ꯃꯊꯧ ꯇꯥꯏ꯫ ꯃꯌꯥꯡ ꯀꯪꯕ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯁꯨꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯚꯤꯁꯔꯦꯜ ꯐꯦꯠꯀꯤ ꯁꯔꯨꯛ ꯌꯥꯝꯈꯠꯂꯛꯄ ꯌꯥꯏ꯫ ꯃꯄꯥꯟ ꯊꯣꯡꯗꯒꯤ ꯌꯦꯡꯕꯗ ꯃꯌꯥꯡ ꯀꯪꯕ ꯃꯥꯜꯂꯒ ꯑꯀꯣꯏꯕꯗ ꯚꯤꯁꯔꯦꯜ ꯐꯦꯠ ꯄꯩꯁꯤꯜꯂꯛꯄ ꯌꯥꯎꯏ꯫ ꯈ꯭ꯋꯥꯡ ꯑꯃꯗꯤ ꯄꯨꯛꯀꯤ ꯁꯔꯨꯛꯇ ꯅꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯚꯤꯁꯔꯦꯜ ꯐꯦꯠꯀꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯔꯕꯅꯤ꯫ ꯃꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯅꯥ ꯑꯣꯏꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏꯈꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯚꯤꯁꯔꯦꯜ ꯐꯦꯠ ꯆꯥꯗ 9.3 ꯂꯣꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯒꯅ ꯁꯕꯀ꯭ꯌꯨꯇꯦꯅꯤꯌꯁ ꯐꯦꯠ ꯑꯃꯁꯨꯡ ꯚꯤꯁꯔꯦꯜ ꯐꯦꯠ ꯆꯥꯗ 8 ꯍꯟꯊꯈꯤ꯫ ꯚꯤꯁꯔꯦꯜ ꯐꯦꯠꯀꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯕꯗꯤ ꯂꯤꯚꯔ ꯀꯦꯟꯁꯔꯒꯤ ꯔꯤꯛꯁ ꯋꯥꯡꯈꯠꯂꯛꯄ ꯃꯔꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ꯫ ꯑꯃꯦꯔꯤꯀꯟ ꯀꯦꯟꯁꯔ ꯁꯣꯁꯥꯏꯇꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯈꯤ ꯀꯦꯟꯁꯔ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯍꯟꯕꯗꯒꯤ ꯄꯨꯛ ꯅꯣꯏꯕ ꯍꯟꯊꯍꯟꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯐꯣꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯡꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗꯤ ꯅꯠꯇꯦ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫